ꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯑꯀꯟꯕ ꯃꯤꯌꯥꯝꯅ ꯈꯟꯅꯔꯝꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯆꯩꯔꯥꯛꯇꯨ ꯇꯥꯕꯗ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯇꯨ ꯆꯨꯡꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯏꯁ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯅꯈ꯭ꯔꯦ꯫ ꯈꯨꯗꯣꯡꯆꯥꯕ ꯉꯥꯏꯔꯤꯕ ꯔꯥꯅꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯄꯤꯔꯛꯄ ꯗꯟꯗꯤꯗꯨ ꯇꯥꯕꯗ ꯃꯤ ꯄꯨꯝꯅꯃꯛ ꯏꯉꯛ ꯉꯛꯅ ꯔꯥꯅꯤ ꯑꯇꯣꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯤ ꯀꯔꯤꯅꯣ ꯔꯥꯅꯤ ꯑꯇꯣꯝꯕꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯁꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯆꯩꯔꯥꯛꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯀꯣꯛ ꯉꯥꯎꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯆꯩꯔꯥꯛ ꯑꯃ ꯄꯤꯌꯨ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯇꯦꯅꯋꯥ ꯑꯃ ꯊꯥꯗꯣꯛꯈꯤꯕꯒꯤꯗꯃꯛꯇ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤꯗꯤ ꯀꯟꯃꯜꯂꯤ ꯍꯥꯏꯅ ꯊꯦꯝꯕꯇ ꯅꯠꯇꯅ ꯃꯆꯥꯅꯨꯄꯥ ꯍꯦꯛ ꯄꯣꯛꯆꯕꯅ ꯍꯥꯏꯕ ꯐꯥꯎꯕ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯕ ꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯆꯩꯔꯥꯛꯇꯨ ꯍꯜꯂꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯐꯪꯒꯗꯧꯔꯤꯕ ꯃꯆꯥ ꯑꯍꯟꯗꯨꯗꯤ ꯃꯥꯏꯊꯣꯡꯗ ꯆꯤꯡꯅꯕ ꯑꯀꯤꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯗꯟꯗꯤꯗꯨ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛꯀꯤ ꯃꯍꯩꯅꯤ, ꯑꯩꯅ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯍꯟꯅ ꯄꯣꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯃꯇꯥꯡ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯜꯍꯟꯕꯗ ꯏꯁꯥꯅ ꯌꯥꯔꯦ ꯍꯦꯛ ꯍꯥꯏꯗꯣꯛꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯃꯆꯦꯝꯁꯤꯡꯅ ꯗꯟꯗꯤꯗꯨ ꯍꯟꯗꯣꯛꯎ ꯀꯟꯃꯜꯂꯤ ꯍꯥꯏꯅ ꯇꯛꯄꯗꯒꯤ ꯔꯥꯅꯤꯗꯨ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯝꯕ ꯃꯆꯥꯅꯨꯄꯥꯕꯨ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯜꯍꯧꯅꯕꯒꯤ ꯑꯄꯥꯝꯕꯗꯨ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯛꯂꯦ꯫ ꯃꯍꯥꯔꯥꯖ, ꯏꯆꯦꯝ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯄꯨꯝꯕ ꯇꯥꯕꯤꯌꯨ꯫ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯆꯩꯔꯥꯛ ꯑꯁꯤꯗꯒꯤꯗꯤ ꯑꯩ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯍꯟꯗꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯇꯦꯅꯋꯥ ꯑꯗꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯣꯔꯛꯄ ꯅꯠꯇ꯭ꯔꯒ ꯏꯆꯥ ꯑꯍꯟꯕꯨ ꯑꯉꯥꯡ ꯑꯣꯜꯍꯟꯕ ꯍꯥꯏꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯆꯩꯔꯥꯛ ꯑꯃꯗꯤ ꯍꯌꯦꯡ ꯃꯍꯥꯔꯥꯖꯅ ꯊꯨꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯁꯤꯟꯅꯕ ꯑꯁꯤꯅꯤ꯫ ꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯋꯥ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯆꯀ꯭ꯔꯤꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯂꯥꯅ ꯃꯤꯌꯥꯝꯗ ꯎꯠꯂꯦ꯫ ꯃꯤꯍꯧ ꯆꯥꯎꯕ ꯃꯆꯥꯕꯨꯅ ꯃꯆꯥ ꯑꯣꯏꯅ ꯈꯟꯕ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯃꯍꯥꯔꯥꯅꯤꯗꯣ ꯍꯨ ꯇꯔꯦꯠꯇꯒꯤ ꯍꯦꯟꯅ ꯈꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯐꯥꯎꯕꯅꯁꯨ ꯋꯥꯔꯧꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯤꯍꯧ ꯆꯥꯎꯕꯗꯨ ꯎꯕꯗ ꯃꯆꯥ ꯑꯇꯣꯝꯕꯗꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗꯅ ꯏꯀꯥꯏꯈ꯭ꯔꯦ꯫ ꯏꯀꯥꯏꯕ ꯉꯥꯛꯊꯣꯛꯄ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝ ꯏꯃꯥꯕꯨ ꯑꯁꯨꯛ ꯃꯊꯃꯣꯏ ꯄꯤꯛꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯔꯨꯗꯦ, ꯃꯤꯍꯧ ꯆꯥꯎꯔꯝꯒꯅꯤ ꯈꯜꯂꯨꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯆꯦꯠꯂꯕ ꯅꯨꯡꯁꯤ ꯃꯔꯤꯁꯤ ꯏꯃꯥꯅ ꯊꯗꯠꯄꯤꯒꯗꯧꯔꯦ꯫ ꯃꯕꯨꯛꯅꯤꯡꯗ ꯑꯃ ꯈꯟꯖꯔꯕꯁꯨ ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯗ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯦ ꯇꯔꯨꯛ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯑꯄꯥꯝꯕꯗꯣ ꯏꯍꯣ ꯍꯣꯅ ꯎꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯄꯨ ꯄꯟꯗꯨꯅ ꯋꯥꯁꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯄꯦꯟꯖꯗꯨꯅ ꯔꯥꯅꯤ ꯑꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯁꯅꯥ ꯁꯪꯒꯥꯏꯗ ꯂꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯌꯥꯝꯕꯗꯨꯗꯤ ꯅꯤꯡꯊꯧ ꯈꯨꯕꯝꯗꯣ ꯀꯔꯤꯁꯨ ꯃꯤꯍꯧꯕꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯈꯜꯂꯨꯗꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕ ꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨꯗꯤ ꯐꯠꯇꯕꯇ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯖꯤꯟꯅꯗꯨꯅ ꯍꯥꯠꯇꯣꯛꯇꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝꯁꯤ ꯃꯨꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯤꯍꯧ ꯆꯥꯎꯕ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯗꯤ ꯈꯛ ꯇꯠꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯃꯛꯅ ꯊꯣꯏꯅ ꯍꯦꯟꯅ ꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯆꯤꯡꯅꯩ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯆꯌꯦꯠꯅꯕꯁꯤ ꯂꯩꯔꯅꯤ ꯈꯟꯗꯨꯅ ꯃꯌꯥꯝꯕꯕꯨ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯆꯞ ꯌꯨꯡꯅ ꯅꯤꯡꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯨꯅ ꯇꯧꯁꯤꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯔꯩꯕ ꯑꯃꯠꯇ ꯂꯩꯕꯗ ꯃꯆꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯤꯖꯕ ꯍꯧꯔꯦ꯫ ꯋꯥꯈꯟ ꯊꯦꯟꯕꯤ ꯑꯣꯏꯗꯨꯅ ꯏꯆꯥꯗ ꯂꯥꯟꯈ꯭ꯔꯦ꯫ ꯏꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯒꯅꯤ? ꯏꯆꯥ ꯑꯍꯟꯒꯤ ꯄꯨꯛꯅꯤꯡ ꯌꯦꯡꯕꯅꯤ ꯍꯥꯏꯅ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯇꯥꯅꯕ ꯍꯥꯏꯗꯣꯛꯂꯦ꯫ ꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯄꯨꯛꯆꯦꯟꯗꯨ ꯎꯕꯗ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯔꯥꯎꯅꯔꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯅꯤꯁꯤꯡꯗꯣ ꯄꯦꯟꯗꯨꯅ ꯍꯔꯥꯎꯅ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯑꯁꯨꯛ ꯍꯛꯄ ꯆꯩꯔꯥꯛꯄꯨ ꯎꯆꯦꯛ ꯑꯃ ꯊꯥꯗꯣꯛꯈꯤꯕꯒꯤꯗꯃꯛꯇ ꯏꯆꯥ ꯑꯃꯒꯤ ꯃꯐꯝꯗ ꯄꯤꯒꯗ꯭ꯔꯥ? ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕꯤꯔꯥ ꯍꯥꯏꯅ ꯔꯥꯅꯤ ꯑꯇꯣꯝꯕꯤꯅ
ꯅꯤꯡꯊꯧ ꯃꯆꯦꯁꯤꯡ ꯑꯃꯗꯤ ꯃꯆꯥ ꯑꯅꯤ ꯇꯥꯅꯕ ꯍꯥꯏꯔꯛꯄꯗ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯗ ꯔꯥꯅꯤ ꯑꯇꯣꯝꯕꯤꯗ ꯊꯝꯂꯝꯕ ꯌꯦꯡꯊꯤꯕꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯁꯥꯔꯦꯞ ꯀꯥꯡꯗꯣꯡ ꯐꯥꯔꯛꯄꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯆꯥꯟꯅꯕꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯅꯗꯅ ꯆꯥꯔꯦ ꯆꯥꯃꯤꯟꯅꯩ, ꯊꯛꯂꯦ ꯊꯛꯃꯤꯟꯅꯩ, ꯇꯨꯝꯕ ꯆꯥꯕ ꯆꯠꯄꯗ ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯅꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗꯣ ꯑꯎꯕ ꯈꯨꯗꯤꯡꯃꯛꯅ ꯄꯦꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯣ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯑꯁꯪ ꯑꯃꯥꯟ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯅꯥ ꯈꯣꯡꯂꯦꯡꯈꯤꯔꯝꯃꯤ꯫ ꯐꯅ ꯊꯦꯡꯕ ꯐꯥꯎꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯛꯈꯤꯗꯦ꯫ ꯁꯣꯝꯗꯗꯤ ꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯃꯆꯥ ꯑꯅꯤꯅ ꯋꯥꯅ ꯍꯜꯂꯛꯄꯗ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯕ ꯂꯣꯏꯈ꯭ꯔꯦ꯫ ꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯊꯃꯣꯏꯗ ꯃꯃꯥꯡꯉꯩꯗ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨ ꯍꯣꯡꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯈꯜꯂꯝꯃꯤ, ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯈꯨꯡꯒꯪꯒꯤ ꯗꯦꯁ ꯌꯦꯡꯕ ꯆꯠꯄꯗ ꯁꯣꯏꯗꯅ ꯆꯣꯛꯊꯔꯅꯤ꯫ ꯑꯌꯨꯛꯀꯤ 10 ꯆꯥꯛꯉꯟꯁꯨ ꯆꯥꯈꯤꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯆꯥ ꯑꯍꯟꯒꯤ ꯆꯥꯛꯇ ꯍꯨ ꯍꯥꯞꯆꯤꯟꯗꯨꯅ ꯄꯤꯖꯔꯒ ꯇꯨꯝꯊꯍꯟꯈ꯭ꯔꯕꯗꯤ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯁꯤꯈ꯭ꯔꯒꯅꯤ꯫ ꯃꯆꯥꯅ ꯁꯤꯈꯤꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯔꯛꯂꯕꯁꯨ ꯎꯃꯪꯗ ꯌꯦꯃꯧꯅꯕ ꯎꯍꯩ ꯋꯥꯍꯩ ꯆꯥꯕꯗꯒꯤ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯝꯐꯝ ꯊꯩꯗꯣꯛꯐꯝ ꯑꯃꯗꯤ ꯂꯩꯔꯦ꯫ ꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯣ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯗꯨꯅ ꯃꯆꯥ ꯑꯍꯟꯒꯤ ꯆꯥꯅꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨꯗ ꯍꯨ ꯍꯥꯞꯆꯤꯟꯗꯨꯅ ꯃꯆꯥꯁꯤꯡ ꯍꯜꯂꯛꯄ ꯉꯥꯏꯈ꯭ꯔꯦ꯫ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗ ꯃꯆꯥꯁꯤꯡꯗꯣ ꯀꯣꯅꯨꯡꯒꯤ ꯍꯣꯖꯪꯗ ꯊꯣꯛꯇꯨꯅ ꯃꯆꯥꯁꯤꯡ ꯍꯜꯂꯛꯄ ꯉꯥꯏꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯜꯂꯛꯂꯦ꯫ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯃꯃꯥ ꯑꯍꯟꯅ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯀꯣꯏꯔꯨꯕꯒꯦ ꯑꯁꯨꯛ ꯊꯦꯡꯅ ꯍꯜꯂꯛꯄꯗꯤ?" ꯏꯃꯥꯈꯣꯏꯗꯤ ꯏꯆꯥꯒꯤ ꯁꯛ ꯍꯦꯛ ꯎꯗ꯭ꯔꯤꯕ ꯃꯈꯩ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯏꯆꯥ ꯑꯅꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯃꯆꯥ ꯑꯇꯣꯝꯕꯅ ꯎꯃꯪ ꯋꯥꯃꯪ ꯌꯦꯡꯕ ꯂꯣꯏꯖꯤꯡ ꯂꯣꯌꯥꯒꯤ ꯐꯖꯕ ꯗꯦꯁ, ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯎꯃꯪꯒꯤ ꯎꯍꯩ ꯋꯥꯍꯩ ꯆꯥꯔꯛꯄ, ꯆꯤꯡꯅꯨꯡꯒꯤ ꯏꯐꯨꯠꯀꯤ ꯑꯏꯪꯕ ꯏꯁꯤꯡ ꯊꯛꯂꯛꯄ ꯀꯌꯥ ꯃꯔꯤ ꯃꯔꯤ ꯇꯝꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯨꯅ ꯍꯪꯂꯛꯏ, "ꯏꯆꯥ ꯑꯅꯤꯃꯛ ꯎꯃꯪꯒꯤ ꯆꯥꯍꯩꯗꯕ ꯎꯍꯩ ꯋꯥꯍꯩ ꯌꯦꯃꯧꯅꯕ ꯆꯤꯟꯖꯥꯛꯇꯤ ꯆꯥꯁꯤꯜꯂꯛꯇꯦꯀꯣ?" ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯍꯪꯂꯛꯄꯗꯨꯗ ꯃꯆꯥ ꯑꯇꯣꯝꯕꯅ ꯆꯥꯔꯛꯇꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯆꯥ ꯑꯇꯣꯝꯕꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯋꯥꯔꯦ, ꯍꯛꯆꯥꯡ ꯌꯥꯝꯅ ꯆꯣꯛꯊꯔꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯔꯒꯦ, ꯑꯗꯨꯒ ꯄꯣꯊꯥꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯏꯆꯥ ꯑꯅꯤꯃꯛꯀꯤ ꯃꯃꯥ ꯑꯩꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯊꯣꯡꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ꯫ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯍꯥꯞꯂꯒ ꯄꯤꯖꯗꯨꯅ ꯁꯦꯕꯥ ꯇꯧꯒꯅꯤ." ꯃꯁꯤ ꯍꯥꯏꯗꯨꯅ ꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯃꯆꯥ ꯑꯅꯤꯃꯛꯄꯨ ꯃꯥꯒꯤ ꯀꯥꯗ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯁꯥꯁꯤꯟꯅꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯁꯦꯡꯅ ꯏꯔꯨꯖ ꯃꯥꯏꯊꯍꯟꯗꯨꯅ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯝꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯅꯥꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇ ꯍꯥꯞꯇꯨꯅ ꯆꯥꯅꯅꯕ ꯄꯨꯊꯣꯛꯂꯛꯂꯦ꯫ ꯑꯈꯟꯅꯕ ꯍꯨ ꯍꯥꯞꯇꯨꯅ ꯊꯝꯂꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯃꯥꯡꯗ ꯊꯝꯕꯤꯔꯦ꯫ ꯑꯗꯨꯒ ꯍꯨ ꯍꯥꯞꯇꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯊꯝꯕꯤꯔꯦ꯫ ꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯊꯃꯣꯏꯗ ꯉꯁꯤꯗꯤ ꯃꯆꯥ ꯑꯍꯟꯁꯦ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯈ꯭ꯔꯦ꯫ ꯍꯥꯏꯅ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯇꯣꯝꯕꯤꯅ ꯁꯦꯝꯂꯝꯕ ꯍꯨ ꯌꯥꯎꯕ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯃꯃꯥꯇꯣꯝꯕꯤꯒꯤ ꯃꯃꯥꯡꯗ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯥꯞ ꯇꯥꯞ ꯂꯧꯈꯠꯇꯨꯅ ꯆꯥꯈ꯭ꯔꯦ꯫ ꯃꯆꯥ ꯑꯍꯟꯅ ꯍꯨ ꯌꯥꯎꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯈ꯭ꯔꯕꯗꯨꯗ ꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯣ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯂꯝꯂꯒ, "ꯏꯃꯥꯅꯦ, ꯃꯄꯥꯟꯗ ꯍꯛꯆꯤꯛ ꯉꯥꯏꯍꯥꯛꯇ ꯂꯥꯡꯂꯨꯈꯤꯒꯦ, ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯄꯣꯊꯥꯔꯣ" ꯍꯥꯏꯔꯝꯂꯒ ꯂꯩꯀꯣꯜꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯀꯣꯜꯗꯨꯗ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯝ ꯇꯧꯒꯗꯒꯦ, ꯁꯤꯕꯕꯨꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯅ ꯀꯔꯝ ꯇꯧꯗꯨꯅ ꯁꯤꯔꯤꯕꯅꯣ ꯍꯪꯂꯛꯂꯒ ꯎꯃꯪꯒꯤ ꯎꯍꯩ ꯋꯥꯍꯩ ꯆꯥꯔꯨꯕꯗꯒꯤ, ꯅꯦꯠꯍꯩꯗꯕ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯅꯦꯠꯂꯛꯄꯗꯒꯤ ꯁꯣꯏꯗꯅ ꯁꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯐꯖꯅ ꯁꯦꯝꯗꯣꯛꯄ ꯍꯧꯔꯦ꯫ ꯁꯣꯝꯗꯅ ꯃꯅꯥꯎ ꯑꯇꯣꯝꯕꯗꯣ ꯃꯕꯨꯛ ꯌꯥꯝꯅ ꯂꯥꯝꯗꯨꯅ ꯑꯍꯥꯎꯕ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯃꯕꯨꯛ ꯊꯟꯗ꯭ꯔꯦ꯫ ꯃꯃꯥ ꯀꯧꯗꯨꯅ ꯆꯥꯛ ꯍꯥꯞꯂꯣ ꯂꯥꯎ ꯍꯥꯏꯕꯗꯁꯨ ꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯕꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯃꯥꯇꯣꯝꯕꯤꯅ ꯍꯨ ꯍꯥꯞꯂꯝꯕ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯍꯥꯞꯇꯨꯅ ꯄꯤꯖꯔꯦ꯫ ꯃꯕꯨꯛ ꯊꯟꯅ ꯍꯨ ꯌꯥꯎꯕ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯆꯥꯊꯣꯛꯈꯤꯕꯗꯨꯅ ꯍꯨꯒꯤ ꯃꯩꯆꯥꯛꯅ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯔꯛꯂꯦ꯫
"ꯑꯣ ꯏꯃꯥ, ꯆꯥꯛꯂꯦ ꯆꯥꯛꯂꯦ" ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯦ꯫ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯑꯣꯡꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯥꯛꯂꯦ꯫ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃꯁꯤꯡ ꯁꯅꯥ ꯈꯣꯡꯂꯦꯡꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯂꯔꯦ꯫ ꯃꯃꯥꯇꯣꯝꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯄꯥꯈꯠꯇꯨꯅ ꯃꯁꯝ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯀꯔꯤ ꯀꯔꯝꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯅ ꯃꯄꯥꯕꯨꯡꯅ ꯍꯪꯕꯗ ꯃꯆꯥ ꯑꯍꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯦ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯧꯁꯤꯡ ꯆꯥꯎꯕ ꯅꯤꯡꯊꯧꯗꯨꯅ ꯍꯨꯏ ꯀꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨꯅ ꯆꯥꯔꯝꯕ ꯑꯔꯦꯝꯕꯗꯣ ꯄꯤꯖꯕꯗ ꯀꯣꯅꯨꯡꯒꯤ ꯍꯨꯏꯗꯣ ꯈꯨꯗꯛꯇ ꯁꯤꯔꯦ꯫ ꯃꯍꯧꯁꯥꯒꯤ ꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯅ ꯇꯦꯟꯅꯋꯥ ꯊꯥꯗꯣꯛꯈꯤꯕꯒꯤ ꯗꯟꯗꯤꯗꯣ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯉꯁꯤ ꯉꯔꯥꯡꯇ ꯊꯣꯛꯈꯤꯕꯒꯨꯝ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯣ ꯆꯥꯛꯇ ꯍꯨ ꯍꯥꯞꯇꯨꯅ ꯄꯤꯖꯔꯒ ꯍꯥꯠꯇꯣꯛꯂꯒ ꯃꯆꯥꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯕ ꯁꯤꯟꯕꯗ ꯃꯤꯆꯥ ꯁꯤꯁꯅꯨ ꯅꯤꯡꯂꯒ ꯃꯆꯥ ꯁꯤ ꯍꯥꯏꯕ ꯗꯁꯥꯗꯨꯅꯤ ꯍꯥꯏꯕꯁꯦ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯦ꯫ ꯂꯤꯟꯅ ꯃꯈꯨꯟ ꯆꯪꯂꯝꯗꯥꯏꯗ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯣ ꯃꯆꯥꯅꯨꯄꯥꯕꯨ ꯁꯤꯔꯕ ꯑꯗꯨꯗꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯃꯔꯥꯟꯗꯣ ꯌꯥꯖꯔꯦ꯫ ꯆꯥꯛꯇ ꯍꯨ ꯍꯥꯞꯇꯨꯅ ꯄꯤꯖꯕꯅꯤ ꯍꯥꯏꯗꯣꯛꯂꯦ꯫ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯤꯍꯧꯔꯨꯕꯤ ꯄꯤꯛꯂꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯗꯣ ꯃꯊꯟꯇ ꯅꯤꯟꯗꯥ ꯇꯧꯖꯔꯛꯂꯦ꯫ ꯃꯆꯥ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒꯤ ꯐꯠꯇꯕ ꯃꯕꯨꯛꯆꯦꯜ ꯇꯝꯊꯤꯔꯕ ꯁꯥꯖꯠ ꯑꯗꯨ ꯈꯪꯕꯗꯒꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯈꯨꯗꯛꯇ ꯃꯍꯥꯔꯥꯅꯤꯒꯤ ꯐꯝꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯁꯨꯛꯂꯕ ꯎꯃꯪꯗ ꯍꯨꯟꯗꯣꯛꯂꯨꯆꯣ, ꯃꯥꯗꯤ ꯃꯤ ꯅꯠꯇꯦ ꯁꯥꯅꯤ, ꯁꯥꯗꯤ ꯖꯪꯒꯜꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯍꯨꯀꯨꯝ ꯇꯧꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯅ ꯔꯥꯅꯤ ꯑꯇꯣꯝꯕꯤꯗꯣ ꯅꯨꯃꯤꯗꯥꯡꯗꯨꯗ ꯖꯪꯒꯜꯗ ꯍꯨꯟꯗꯣꯛꯂꯨꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯀꯣꯟꯗꯨꯅ ꯀꯞꯈ꯭ꯔꯦ꯫ ꯃꯆꯥ ꯑꯍꯟꯅ ꯁꯤꯗ꯭ꯔꯒ ꯃꯆꯥ ꯑꯇꯣꯝꯕꯅ ꯁꯤꯈꯤꯕꯗꯨꯗ ꯀꯣꯅꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯨꯟꯅ ꯁꯅꯥꯕꯨꯗꯤ ꯇꯧꯔꯒ ꯃꯆꯥꯗ ꯍꯪꯂꯛꯏ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯑꯔꯦꯝꯕ ꯆꯥꯕꯗ ꯅꯅꯥꯎꯁꯦ ꯁꯤꯔꯦ ꯍꯥꯏꯕꯁꯦ ꯆꯨꯝꯂꯦꯗꯣ?" ꯑꯗꯨꯒ ꯏꯆꯥꯅ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯆꯥ ꯑꯍꯟꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯂꯤꯊꯣꯛꯂꯛꯏ꯫ "ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯝꯃꯁꯤꯡꯁꯨ ꯇꯥꯕꯤꯌꯨ꯫ ꯅꯆꯥꯅ ꯄꯣꯟꯗꯒꯤ ꯇꯦꯟꯅꯋꯥ ꯊꯥꯗꯣꯛꯆꯈꯤꯕꯗ ꯋꯥꯊꯣꯛ ꯊꯣꯛꯈꯤꯕꯗꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯆꯥꯗꯤ ꯏꯃꯥ ꯑꯇꯣꯝꯕꯤꯒꯤ ꯆꯩꯔꯥꯛꯁꯨ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ꯫ ꯑꯩꯅ ꯈꯟꯈꯤꯕꯗꯤ ꯇꯦꯟꯅꯋꯥ ꯑꯃꯈꯛꯀꯤ ꯃꯄꯨꯟꯁꯤ ꯃꯅꯤꯡ ꯇꯝꯍꯜꯂꯦ ꯁꯤꯗꯅꯤ꯫ ꯅꯣꯡꯃ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯃꯗ ꯏꯃꯥ ꯑꯇꯣꯝꯕꯤꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯃꯗꯤ ꯃꯤꯍꯧ ꯆꯥꯎꯕ ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯕꯨꯛꯆꯦꯜ ꯆꯦꯟꯗꯕꯗꯨ ꯏꯊꯟꯇ ꯋꯥꯔꯧꯖꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯐꯝꯗꯨꯅ ꯍꯛꯆꯤꯛ ꯂꯥꯡꯂꯤꯉꯩꯗ ꯅꯆꯥꯅ ꯊꯥꯗꯣꯛꯆꯈꯤꯕ ꯇꯦꯟꯅꯋꯥꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯎꯍꯧꯗ꯭ꯔꯦ꯫ ꯃꯆꯤꯟꯗ ꯄꯤꯛꯂꯕ ꯀꯣꯔꯤꯒꯤ ꯆꯐꯨ ꯑꯃ ꯆꯞꯇꯨꯅ ꯏꯅꯥꯛꯇ ꯄꯥꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯆꯐꯨ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯍꯦ ꯅꯤꯡꯊꯧ ꯃꯆꯥ, ꯅꯍꯥꯛꯅ ꯊꯥꯗꯣꯛꯄꯤꯗꯨꯅ ꯑꯩꯒꯤ ꯏꯇꯨ ꯏꯆꯥ ꯁꯥꯒꯩ ꯅꯥꯇꯩ ꯎꯖꯕꯇ ꯅꯠꯇꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗ ꯄꯥꯏꯃꯤꯟꯅꯖꯕ ꯐꯪꯖꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯂꯤ, ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒꯗꯗ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯏꯪꯅ ꯄꯥꯟꯒꯅꯤ꯫ ꯀꯣꯔꯤ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯑꯃꯤꯇ꯭ꯔ ꯑꯗꯨ ꯊꯛꯎ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯆꯥꯅ ꯀꯣꯔꯤ ꯆꯐꯨꯗꯒꯤ ꯇꯦꯟꯅꯋꯥꯅ ꯄꯤꯕ ꯑꯃꯤꯇ꯭ꯔ ꯑꯗꯨ ꯊꯛꯂꯕ ꯇꯨꯡꯗ ꯇꯦꯟꯅꯋꯥ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯤꯡꯊꯧ ꯃꯆꯥ, ꯅꯪꯅ ꯊꯛꯂꯤꯕ ꯑꯃꯤꯇ꯭ꯔꯗꯣ ꯑꯆꯝꯕ ꯑꯃꯤꯇ꯭ꯔ ꯅꯠꯇꯦ, ꯁꯤꯗ ꯍꯤꯗꯥꯛꯅꯤ ꯈꯪꯉꯨ꯫ ꯅꯍꯥꯛꯅ ꯑꯃꯤꯇ꯭ꯔꯗꯣ ꯊꯛꯂꯕꯅꯤꯅ ꯖꯨꯛ 10 ꯄꯨꯟꯁꯤꯒꯅꯤ꯫ ꯑꯗꯨꯅ ꯖꯨꯛ 10ꯁꯦ ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯍꯥꯠꯄ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯅꯁꯥꯗ ꯊꯥꯡ ꯇꯦꯟ ꯆꯪꯂꯣꯏ, ꯌꯦꯃꯧꯅꯕ ꯆꯪꯗꯕ ꯃꯤꯅ ꯍꯨ ꯄꯤꯖꯔꯕꯁꯨ ꯁꯤꯔꯣꯏ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯟꯕꯒꯤ ꯑꯩꯅ ꯄꯤꯕ ꯉꯝꯕ ꯃꯇꯦꯡ ꯍꯥꯏꯕꯕꯨ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯖꯨꯛ 10 ꯄꯨꯟꯁꯤꯗꯨꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯍꯧꯔꯣꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯦꯟꯅꯋꯥꯗꯣ ꯀꯣꯔꯤ ꯆꯐꯨꯗꯨ ꯄꯨꯗꯨꯅ ꯄꯥꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯣ ꯃꯆꯥꯒꯤ ꯋꯥꯗꯣ ꯃꯨꯟꯅ ꯇꯥꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯁꯤꯡꯁꯨ ꯃꯆꯥꯅ ꯖꯨꯛ 10 ꯃꯁꯥꯗ ꯊꯥꯡ ꯇꯦꯟ ꯆꯪꯗꯕ, ꯌꯦꯃꯧꯅꯕ ꯆꯪꯗꯕ
ꯁꯤꯗꯅ ꯄꯨꯟꯁꯤꯒꯅꯤ ꯈꯟꯕꯗ ꯍꯔꯥꯎꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯊꯃꯣꯏꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯖꯣꯏ ꯇꯧꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯏꯆꯥꯗꯅꯤ ꯍꯥꯏꯅ ꯀꯣꯟꯕꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥꯒꯤ ꯍꯧꯅꯕꯤ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯝꯕ ꯍꯦꯛ ꯂꯣꯏꯔꯒ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯒꯅꯤ꯫ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯕꯥꯔ ꯄꯨꯝꯕ ꯏꯆꯥꯅ ꯄꯨꯒꯗꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯤꯈ꯭ꯔꯕ ꯃꯆꯥꯗꯣ ꯁꯪꯁꯀꯥꯔ ꯇꯧꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕ ꯋꯥ ꯍꯣꯡꯗꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯣ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯦ, ꯂꯩꯕꯥꯛ ꯉꯥꯛꯍꯜꯂꯦ꯫ ꯄꯨꯛꯆꯦꯟ ꯐꯠꯇꯕꯤ ꯃꯍꯥꯔꯥꯅꯤꯗꯣ ꯎꯃꯪ ꯋꯥꯃꯪꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯗꯨꯅ ꯐꯠꯇꯕꯒꯤ ꯃꯍꯩ ꯐꯪꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯟꯗꯣ ꯖꯨꯒ 10 ꯄꯨꯟꯁꯤꯗꯨꯅ ꯑꯐꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯈꯤ꯫ ꯖꯤꯕꯕꯨ ꯅꯨꯡꯁꯤꯔꯨꯕ, ꯊꯧꯖꯥꯟ ꯍꯩꯕꯒꯤ ꯃꯍꯩ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯑꯗꯣꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫